ꯑꯣ ꯃꯃꯥꯡꯂꯣꯝꯗ ꯄꯥꯠ ꯂꯩꯍꯧꯔꯦꯕ ꯑꯣ ꯑꯣ ꯏꯇꯩ ꯃꯤꯁꯤꯡ ꯑꯃ ꯊꯣꯛꯂꯛꯑꯦ ꯏꯇꯩꯃ ꯀꯩꯅꯣꯝꯇ ꯍꯪꯖꯧꯒꯦ ꯀꯌꯨꯝ ꯅꯤꯡꯉꯣ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯂꯝ ꯅꯤꯡꯉꯣꯅꯣ ꯑꯥ ꯉꯥꯏꯈꯣꯅꯦ ꯆꯠꯈꯤꯅꯨꯅꯦ ꯉꯥꯏꯈꯣ ꯑꯥ ꯑꯩꯕꯣ ꯉꯁꯥꯏꯄꯨ ꯅꯤꯡꯉꯣꯟꯅꯤ ꯀꯌꯨꯝ ꯅꯤꯡꯉꯣꯟ 이놈니 이때 뭐 시대이다 롱ꯗꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯊꯤꯜꯂꯛꯏ ꯈꯣꯡꯅ ꯆꯪꯉꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯏ ꯒꯥꯔꯤꯅꯤ ꯒꯥꯔꯤ ꯊꯧꯖꯤꯟ ꯌꯥꯔꯕ ꯃꯇꯝꯗꯨꯗꯁꯨ ꯌꯥꯏ ꯂꯝꯕꯤꯗ ꯄꯜꯂꯦ ꯁꯣꯝꯗ ꯊꯣꯡ ꯂꯩꯇꯦ ꯊꯣꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯒꯥꯔꯤꯗ ꯂꯥꯛꯏꯕ ꯁꯤ ꯕꯧ ꯂꯥꯛꯑꯝꯃꯤ ꯊꯣꯡꯗꯤ ꯋꯥꯡꯕꯧ ꯍꯣꯏ ꯊꯣꯡꯗꯨꯒꯤ ꯋꯥꯡꯐꯥꯎꯗꯤ ꯒꯥꯔꯤ ꯆꯪꯉ ꯈꯣꯡ ꯆꯪꯉꯛꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯑꯩꯕꯣ ꯀꯥꯎꯋꯦ ꯁꯥꯕꯤꯇ꯭ꯔꯤ ꯒꯣꯁꯥꯏꯄꯨꯔ ꯅꯤꯡꯉꯣꯜ ꯁꯥꯕꯤꯇ꯭ꯔꯤ ꯑꯣ ꯍꯨꯏꯔꯦꯝ ꯑꯣꯉꯛꯄ ꯑꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯀꯔꯤ ꯃꯤꯡ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯧꯔꯨꯔꯅꯨ ꯀꯩꯅꯣ ꯆꯟꯗ꯭ꯔꯕꯥꯕꯨ ꯀꯩ ꯍꯨꯏꯔꯦꯝꯂꯣ ꯑꯗꯨꯝ ꯍꯨꯏꯔꯦꯝ ꯍꯨꯏꯔꯦꯝ ꯉꯥꯛꯇꯅꯤꯅꯦ ꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯀꯩ ꯁꯨꯕꯤꯔꯤꯕ ꯀꯩꯝ ꯁꯨꯗꯦꯗ ꯑꯗꯨꯝ ꯈꯨꯜꯂꯛꯇ ꯂꯩꯅ ꯂꯧ ꯂꯩꯌꯦꯕ ꯂꯧ ꯎꯕꯗꯨꯅꯤ ꯀꯩꯝ ꯁꯨꯗꯦ ꯀꯩꯝ ꯁꯨꯗꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯂꯧ ꯑꯩ ꯂꯧ ꯎꯔꯤ ꯊꯥꯡꯖꯤꯡ ꯌꯥꯝ ꯍꯧꯋꯤꯅꯦ ꯁꯤꯗ ꯊꯥꯡꯖꯤꯡ ꯑꯗꯨꯝ ꯆꯥꯅꯩꯅꯦ ꯑꯗꯨꯗꯤ ꯑꯣ ꯊꯥꯡꯖꯤꯡꯁꯤ ꯀꯗꯥꯏꯗꯅꯣ ꯅꯍꯥꯟ ꯃꯪꯒꯣꯜꯄꯨꯔꯗ ꯊꯥꯡꯖꯤꯡ ꯌꯣꯜꯍꯧꯋꯤ ꯑꯗꯣ ꯃꯣꯏ ꯕꯗꯔꯄꯨꯔꯗꯩ ꯂꯧꯋꯤ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯊꯥꯡꯖꯤꯡ ꯊꯥꯔꯗꯤ ꯑꯗꯨꯝ ꯍꯧꯅꯤꯅ ꯂꯩꯁꯥꯕꯤ ꯑꯃ ꯏꯀꯥꯏꯔꯤꯁꯦ ꯆꯪꯈ꯭ꯔꯦ ꯍꯟꯗꯛꯇ ꯅꯧꯅ ꯆꯦꯜꯂꯛꯄꯅꯦꯕ ꯑꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯃꯤꯅꯦ ꯑꯁ ꯌꯥꯝ ꯐꯖꯅ ꯍꯤꯡꯒꯣꯜ ꯅꯨꯡꯁꯦ ꯁꯨꯃꯥꯏꯅ ꯀ꯭ꯋꯥꯗꯤ ꯀꯌꯥ ꯍꯧꯕ ꯎꯗꯦ ꯈꯔꯗꯤ ꯍꯧꯋꯤ ꯑꯣ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯤ ꯃꯥꯁꯄꯔꯥꯁꯤꯗꯤ ꯕꯥꯃꯣꯟꯒꯤ ꯊꯣꯡꯒꯥꯟꯅꯤ ꯑꯩꯒꯥ ꯍꯣꯏꯒꯤ ꯕꯥꯃꯣꯟ ꯃꯥꯝꯗꯣꯞ ꯊꯣꯡꯒꯥꯟ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯥꯝꯗꯣꯞꯀꯤ ꯀꯣꯅꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯀꯩꯅꯣ ꯑꯣꯏ ꯀꯥꯡꯒꯤ ꯃꯇꯣꯟ ꯎꯏ ꯀꯥꯡꯁꯨ ꯆꯤꯡꯉꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯑꯩꯒꯥ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤ ꯍꯥꯏꯅ ꯈꯟꯖꯩ ꯊꯥꯖꯖꯩ ꯑꯩꯒꯥ ꯀꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯇꯈꯦꯟ ꯆꯪꯐꯝꯅꯦꯕ ꯑꯩꯒꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯄꯨꯕꯤꯔꯤꯕ꯭ꯔꯥ ꯂꯩꯀꯥꯏ ꯄꯨꯔꯤ ꯑꯩꯒꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯕꯤꯔꯙꯔ ꯁꯔꯃ ꯊꯕꯛ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯕꯤꯕ꯭ꯔꯣ ꯑꯇꯩ ꯊꯕꯛ ꯍꯥꯏꯕꯨ ꯀꯩꯗꯧꯔꯨꯅꯤ ꯂꯩꯀꯥꯏ ꯄꯨꯕꯤꯕ ꯕꯥꯃꯟ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯅꯤꯄꯥ ꯑꯃꯈꯛꯇꯤ ꯄꯨꯂꯤꯁꯇ ꯑꯣ ꯍꯣꯏ ꯅꯠꯇꯦ ꯑꯩ ꯂꯩꯀꯥꯏ ꯄꯨꯕꯤꯕ꯭ꯔꯥ ꯂꯩꯀꯥꯏ ꯄꯨꯔꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯏꯅ ꯑꯗꯨꯅꯦ ꯍꯪꯖꯕ ꯑꯗ ꯑꯩꯒ ꯄ꯭ꯔꯕꯗꯤꯟꯁꯤꯡꯗꯤ ꯂꯣꯏ ꯇꯧꯕꯤꯕ꯭ꯔꯣ ꯀꯥꯡꯗꯤ ꯐꯖꯅ ꯆꯤꯡꯕ ꯃꯥꯜꯂꯦ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗꯤ ꯀꯔꯤ ꯇꯧꯒꯦ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯂꯥꯏꯒ ꯂꯦꯡꯁꯤꯟꯕ꯭ꯔꯣ ꯂꯦꯡꯁꯜꯂꯤ ꯑꯣ ꯑꯗꯩ ꯍꯣꯂꯤ ꯆꯠꯄ ꯑꯣ ꯑꯗꯩ ꯃꯥꯝꯗꯣꯞꯀꯤ ꯑꯣꯏꯅ ꯍꯣꯂꯤ ꯄꯂꯥꯒꯗꯤ ꯆꯠꯂꯤ ꯑꯣ ꯉꯁꯤ ꯆꯠꯈ꯭ꯔꯤ ꯑꯣ ꯑꯩꯒꯥꯅ ꯀꯗꯥꯏ ꯁꯤꯒꯤ ꯃꯥꯁꯄꯔꯥꯗꯪꯒꯤꯔ ꯑꯇꯩ ꯈꯨꯟ ꯂꯥꯟꯅꯁꯨ ꯄꯨꯕꯤꯕ꯭ꯔꯣ ꯑꯇꯩ ꯈꯨꯜ ꯂꯥꯟꯅꯗꯤ ꯄꯨꯗꯦ ꯃꯥꯁꯄꯔꯥ ꯁꯤꯠꯇꯅꯤ ꯑꯣ ꯕꯥꯇ꯭ꯔꯤ ꯃꯇꯦꯛ ꯑꯃꯒ ꯂꯩ ꯕꯥꯇ꯭ꯔꯤ ꯃꯇꯦꯛ ꯑꯃꯒ ꯑꯣ ꯃꯥꯁꯄꯔꯥꯁꯤꯗ ꯇꯈꯦꯟ ꯆꯪꯐꯝꯒ ꯑꯇꯩ ꯀꯔꯤꯒ ꯂꯩꯒꯦ ꯁꯤꯖ ꯒꯨꯔꯨ ꯃꯌꯨꯝ ꯑꯃꯒ ꯂꯩ ꯀꯗꯣꯝꯗ ꯂꯩꯔꯤꯅꯣ ꯑꯗꯨꯅ ꯑꯣ ꯑꯩꯒ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯑꯩ ꯃꯟꯗꯤꯔ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠꯇꯪ ꯆꯪꯖꯔꯛꯑꯕꯅꯤꯅ ꯑꯩ ꯂꯥꯞꯅ ꯑꯗꯨꯝ ꯈꯨꯔꯨꯝꯖꯔꯝꯃꯒꯦ ꯖय ಶ್ರೀ ಕೃಷ್ಣ ꯏꯁꯨꯁꯤꯡꯂꯣ ꯏꯅꯥꯎꯅꯨꯄꯥ ꯑꯣ ꯏꯁꯨꯅꯦꯕ ꯌꯨꯝ ꯐꯖꯕ ꯑꯃ ꯑꯆꯧꯕ ꯑꯃꯁꯨ ꯁꯥꯗꯣꯔꯤꯅꯦ ꯂꯧꯁꯤꯡꯗꯤ ꯂꯧꯆꯥꯗꯤ ꯂꯩꯕꯤꯔꯤꯕꯣ ꯑꯩꯒ ꯂꯧꯆꯥ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯑꯣ ꯍꯣꯏ ꯐꯩ ꯑꯩꯒ ꯁꯤꯗ ꯅꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯎꯅꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯅꯥꯀꯟꯗ ꯎꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯑꯣꯚꯔ ꯍꯦꯗ ꯇꯦꯡꯛꯇꯨꯅꯤ ꯑꯗꯣ ꯑꯁꯥꯝ ꯂꯣꯝꯗ ꯑꯩꯅ ꯑꯁꯥꯝ ꯂꯣꯝꯒꯤ ꯃꯐꯝ ꯆꯠꯆꯕꯁꯤꯗ ꯁꯨꯃꯥꯏꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯂꯩꯕ ꯃꯐꯝꯁꯦ ꯑꯁ ꯂꯥꯏꯁꯪꯒꯤ ꯃꯑꯣꯡꯗ ꯐꯖꯅ ꯁꯥꯕꯒꯁꯨ ꯊꯦꯡꯅꯖꯩ ꯌꯥꯝ ꯅꯥꯟꯅ ꯔꯪ ꯄꯪꯁꯦ ꯁꯤꯠ ꯅꯥꯟꯅ ꯇꯧꯔꯒ ꯊꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯀꯩꯅꯣꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯑꯩꯅ
ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯏꯌꯥꯝꯕꯁꯤꯡ ꯏꯌꯥꯝꯕꯨꯡꯁꯤꯡ ꯀꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ PhDꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯑꯣꯏꯕꯤꯔꯝꯕꯁꯤꯡꯗꯁꯨ ꯑꯩ ꯍꯪꯖꯩ ꯑꯗꯣ ꯃꯣꯏ ꯅꯣꯛꯑꯒꯗ ꯇꯣꯛꯏ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯐꯖꯅ ꯁꯤꯁꯨ ꯌꯥꯝ ꯅꯥꯟꯅ ꯄꯤꯛꯇꯛ ꯆꯦꯡꯇꯛꯅ ꯂꯩ ꯑꯇꯩ ꯃꯐꯝꯁꯤꯗ ꯂꯥꯏꯁꯪꯒꯤ ꯃꯑꯣꯡꯗ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡꯗꯒ ꯑꯣꯖꯥ ꯅꯥꯟ ꯇꯧꯋꯤꯅꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤꯁꯦ ꯑꯁꯥꯝꯒꯤ ꯁꯣꯝꯗ ꯇꯧꯋꯤ ꯑꯗꯨꯁꯨ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯣ ꯂꯩꯍꯧꯕ꯭ꯔꯥ ꯑꯣ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯁꯤ ꯃꯥꯁꯄꯥꯔꯥꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯍꯤꯡꯒꯣꯜꯒꯁꯤ ꯃꯔꯥꯡ ꯀꯥꯏꯅꯅ ꯇꯧꯔꯒ ꯁꯤ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯑꯣꯖꯥ ꯀꯔꯤ ꯇꯥꯗꯣꯏꯅꯣ ꯁꯤ ꯑꯁꯤ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯕꯥꯀꯨ ꯇꯥꯈ꯭ꯔꯦ ꯕꯥꯀꯨꯔ ꯍꯥꯏꯗꯤ ꯁꯤ ꯈꯔ ꯆꯠꯂꯒ ꯂꯝꯍꯥꯡ ꯇꯥꯔꯅꯤ ꯂꯝꯍꯥꯡ ꯇꯥꯔꯒ ꯑꯁ꯭ꯋꯥꯏꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯈꯥꯝꯃꯤꯕ ꯑꯁ꯭ꯋꯥꯏꯗꯩꯗꯤ ꯌꯨꯝꯁꯤ ꯇꯠꯂ ꯃꯥꯅꯦ ꯑꯁꯤꯒꯤ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯕꯥꯀꯨꯔ ꯍꯥꯏꯁꯤ ꯀꯔꯤꯒꯤ ꯃꯌꯥꯡꯒꯤ ꯃꯨꯁꯂꯤꯝꯅꯦ ꯑꯣ ꯁꯤꯅꯤ ꯑꯁ ꯌꯨꯝꯁꯤ ꯌꯥꯝ ꯅꯥꯟꯅ ꯆꯥꯎꯅ ꯂꯩ ꯁꯤꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯁꯣꯝꯗ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯥꯁꯄꯥꯔꯥꯗ ꯂꯥꯛꯆꯕꯒꯤ ꯑꯍꯥꯟꯕ ꯃꯩꯇꯩ ꯂꯁꯤꯡ ꯐꯤ ꯍꯥꯏꯕꯁꯤ ꯃꯥꯁꯄꯥꯔꯥꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯐꯦꯛꯇꯔꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯃ ꯈꯪꯖꯔꯦ ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯅ ꯆꯤꯡꯉꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯦꯟꯁꯦ ꯍꯨꯃꯥꯏ ꯂꯩꯕ ꯃꯐꯝ ꯑꯃ ꯕꯥꯃꯣꯟꯒꯤꯗꯔ ꯂꯩꯗꯣꯏꯁꯦ ꯕꯥꯃꯣꯟꯒꯤꯗ ꯂꯩꯌꯦ ꯃꯗꯨꯝꯇꯪꯒ ꯆꯪꯖꯒꯦ ꯑꯣꯖꯥ ꯁꯤꯅ ꯀꯔꯤ ꯂꯩꯀꯥꯏ ꯀꯧꯗꯣꯏꯅꯣ ꯆꯪꯉꯛꯏꯕ ꯂꯩꯔꯛꯁꯤꯅ ꯍꯨꯌꯥꯝꯅ ꯄꯥꯟꯕ ꯍꯨꯌꯥꯝ ꯉꯥꯛꯇꯅꯤ ꯍꯨꯌꯥꯝ ꯉꯥꯛꯇꯅꯦꯕ ꯑꯣ ꯂꯩꯔꯛꯁꯤ ꯌꯥꯝ ꯁꯥꯡꯅ ꯆꯪꯉꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝ ꯆꯥꯎꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯂꯝꯕꯤ ꯊꯣꯡ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯕ ꯐꯤꯕꯝ ꯆꯥꯕ ꯍꯥꯏꯕꯗꯤ ꯁꯤꯜꯆꯔꯗꯒꯤ ꯍꯥꯏꯋꯦꯗ ꯀꯤꯂꯣꯃꯤꯇꯔ 10 ꯀꯨꯝꯊꯔꯛꯑꯒ ꯍꯥꯏꯋꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯁꯣꯝꯗꯒꯤ 2 ꯈꯛꯇꯪ ꯍꯥꯏꯖꯤꯜꯂꯛꯑꯒ ꯂꯩꯕ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯃꯗꯗꯤ 2002 ꯐꯥꯎꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯨꯝꯁꯤ ꯌꯥꯝ ꯅꯥꯟꯅ ꯌꯥꯝ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯕꯥꯃꯣꯟꯒꯤ ꯃꯟꯗꯤꯔꯒ ꯀꯣꯟꯅꯕ ꯃꯥꯟꯗꯣꯞ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯩ ꯆꯪꯖꯒꯦ ꯊꯧꯔꯥꯅꯤꯅꯤ ꯊꯧꯔꯥꯅꯤ ꯍꯣꯏꯒꯤ ꯀꯌꯨꯝꯅꯣ ꯑꯩꯈꯣꯏꯁꯦ ꯁꯤꯖꯒꯨꯔꯨꯃꯌꯨꯝꯅꯤ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯑꯩꯒꯥꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯒꯥꯁꯦ ꯏꯕꯦꯝ ꯂꯥꯎꯅꯦ ꯆꯠꯊꯣꯏꯕꯤ ꯂꯥꯎꯅꯦ ꯃꯔꯨꯝ ꯑꯣꯏꯗ ꯊꯧꯔꯥꯅꯤꯗꯤ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯑꯩꯁꯦ ꯀꯣꯏꯂꯥꯄꯨꯜꯒꯤ ꯀꯣꯏꯂꯥꯄꯨꯜꯒꯤ ꯀꯌꯨꯝ ꯃꯦꯟꯗꯤ ꯁꯤꯕꯥꯗꯅꯤ ꯁꯤꯕꯥ ꯀꯌꯨꯝ ꯅꯤꯉꯣꯜ ꯁꯤꯕꯥ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯔꯤ ꯀꯌꯨꯝꯒꯤ ꯅꯤꯉꯣꯜꯅꯣꯕ ꯊꯣꯉꯥꯇꯥꯕꯝ ꯅꯤꯉꯣꯜ ꯊꯣꯡꯒ꯭ꯔꯥ ꯇꯥꯕꯝꯒꯤ ꯑꯣ ꯂꯥꯏꯁꯪꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯊꯣꯡ ꯍꯥꯡꯗꯁꯅꯨ ꯂꯥꯏꯁꯪꯁꯤ ꯃꯅꯤ ꯃꯟꯗꯤꯔ ꯍꯥꯏꯇꯥꯔꯦ ꯃꯅꯤ ꯃꯟꯗꯤꯔꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯖय ಶ್ರೀ ꯀ꯭ꯔꯤꯁꯅ ꯍꯥꯡꯗꯣꯛꯏꯁꯤ ꯃꯥꯝꯗꯣꯞꯀ ꯌꯥꯝ ꯆꯥꯎꯅ ꯑꯁꯤꯅꯤꯁꯦ ꯕ꯭ꯔꯤꯇꯤꯁ ꯑꯃꯒꯤ ꯑꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯨ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯍꯥꯏꯕꯅꯤꯀꯣ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯁꯤꯖꯒꯨꯔꯨꯃꯌꯨꯝꯒꯤ ꯃꯥꯝꯗꯣꯞꯅꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯑꯦꯁꯁꯦ ꯏꯅ ꯂꯩꯕꯅꯤ ꯑꯣꯖꯥ ꯏꯗꯅ ꯂꯩꯕ꯭ꯔꯥ ꯍꯨꯃꯥꯏ ꯑꯩꯈꯣꯏꯒꯤꯅ ꯐꯤꯂꯝꯗ ꯀꯔꯤꯗ ꯑꯗꯒꯤ ꯂꯥꯏꯌꯦꯛꯇ ꯀꯔꯤꯗ ꯃꯈꯥꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯐꯝꯃꯒ ꯃꯁꯤꯗ ꯊꯧꯔꯤ ꯆꯤꯡꯉꯒ ꯍꯥꯏꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯨꯃꯥꯏꯅꯤ ꯂꯩꯔꯤꯁꯦ ꯍꯨꯃꯥꯏꯁꯤ ꯈꯤꯇꯪ ꯂꯦꯡꯍꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯤ ꯂꯩꯇ꯭ꯔꯦꯅꯦ ꯍꯨꯃꯥꯏ 2 ꯂꯩ ꯃꯁꯤꯗ ꯀꯤꯔꯇꯣꯟꯒꯨꯝꯕ ꯁꯪꯀꯤꯔꯇꯣꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯕꯗ ꯃꯁꯤ ꯃꯌꯥꯝꯅ ꯍꯨꯝꯗꯅ ꯂꯩꯕ ꯇꯥꯏ ꯃꯁꯤ ꯆꯍꯤꯁꯤ ꯀꯔꯤꯅꯣ ꯆꯍꯤ ꯏꯗꯅ ꯂꯩꯌꯦ ꯀꯗꯥꯏꯋꯥꯏꯗ ꯏꯕꯅꯣ ꯃꯁꯤꯃꯒ ꯃꯥꯁꯄꯥꯔꯥꯒꯤ ꯑꯉꯛꯄꯅꯤ ꯍꯥꯏꯗꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯥ ꯌꯥꯝ ꯐꯕ ꯂꯧ ꯌꯥꯝ ꯎꯕ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯂꯩꯕ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡꯗꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯆꯥꯁꯤꯡ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯅꯕꯗꯤ ꯍꯣꯠꯅꯗꯅ ꯑꯣꯖꯥꯀꯣ ꯇꯝꯍꯜꯂꯛꯄ ꯑꯣꯖꯥ ꯍꯣꯏ ꯃꯇꯝꯗ ꯈꯨ ꯌꯧꯅ ꯊꯨꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯕꯕꯥꯇꯣꯟ ꯍꯣꯏ ꯒ꯭ꯔꯦꯖꯨꯋꯦꯠꯀ ꯂꯣꯏꯔꯒ ꯑꯣꯖꯥ ꯑꯣꯏꯔꯤ ꯏꯕꯦꯝꯃ ꯃꯁꯨ ꯊꯣꯏꯕꯤ ꯂꯥꯎ ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯁꯤꯗ ꯂꯦꯞꯄꯨ
ꯁꯣꯝꯗ ꯃꯉꯥꯟꯗꯣ ꯑꯗꯣꯝꯗꯩ ꯂꯥꯛꯑꯦꯕ ꯀꯔꯤ ꯑꯦ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯑꯗꯨꯗ ꯂꯦꯞꯄꯣ ꯁꯦ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧ ꯑꯩꯒꯤ ꯃꯤꯡ ꯁꯤꯃꯥ ꯁꯔꯃ ꯀꯧꯏ ꯁꯤꯖꯒꯨꯔꯃꯌꯨꯝ ꯍꯥꯏꯌꯣ ꯁꯤꯖꯒꯨꯔꯃꯌꯨꯝ ꯁꯤꯃꯥ ꯁꯔꯃ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯀ꯭ꯂꯥꯁ 9 ꯀꯗꯥꯏꯗ ꯇꯝꯃꯤ ꯀꯣꯔꯀꯥꯟꯗꯤ ꯄꯕ꯭ꯂꯤꯛ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯣꯔꯀꯥꯟꯗꯤ ꯇꯥꯅ ꯀꯔꯤꯗ ꯆꯠꯂꯤ ꯚꯦꯟꯗ ꯑꯣ ꯚꯦꯟ ꯑꯣ ꯁꯥꯇ꯭ꯔꯁꯤꯡ ꯆꯠꯅꯅꯕ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯁꯤꯖꯒꯨꯔꯃꯌꯨꯝ ꯁꯨꯁꯃꯤꯇꯥ ꯁꯔꯃ ꯀꯧꯏ ꯅꯪꯅ ꯀ꯭ꯂꯥꯁ ꯀꯌꯥ 6 6ꯇꯤ ꯀꯗꯥꯏꯗ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯕꯥꯁꯀꯥꯟꯗꯤ ꯄꯥꯏꯅꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯅꯪꯁꯨ ꯚꯦꯟꯗ ꯆꯠꯂꯤꯔꯥ ꯑꯣ ꯁꯤꯅꯤ ꯑꯉꯥꯡꯁꯤꯡ ꯁꯤꯗꯒꯤ ꯃꯄꯥꯟ ꯆꯠꯄꯒꯤꯁꯨ ꯃꯥꯅ ꯑꯅꯛꯄꯅꯤꯅ ꯚꯦꯟꯗ ꯀꯔꯤꯗ ꯑꯗꯒꯤ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯤ ꯅꯁꯥꯒꯤ ꯒꯥꯔꯤꯗꯁꯨ ꯆꯠ ꯌꯥꯔꯦꯅꯦ ꯁꯤꯜꯆꯔꯗꯁꯨ ꯆꯠꯂꯁꯨ ꯀꯩꯗꯧꯔꯁꯨ ꯑꯩꯒꯥꯗꯤ ꯂꯩꯇ꯭ꯔꯣ ꯊꯣꯔꯅꯦ ꯑꯩꯒꯥ ꯑꯍꯟꯗꯤ ꯈꯣꯂꯥꯗ ꯂꯩꯈ꯭ꯔꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯗꯤ ꯍꯟꯗꯛ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯐꯦꯟꯁꯤ ꯍꯨꯃꯥꯏꯁꯤ ꯁꯤꯖꯤꯟꯅꯕꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯊꯣꯔꯥꯅꯤ ꯍꯣꯏ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯎꯍꯧꯗ꯭ꯔꯦꯕ ꯑꯁꯤ ꯐꯤꯅ ꯁꯤꯐꯧ ꯌꯥꯟꯕꯅꯤ ꯐꯤꯅꯤꯅꯦ ꯉꯥꯡꯉ ꯐꯤꯅ ꯌꯥꯜꯂꯒ ꯐꯤꯗꯨ ꯍꯨꯝꯃꯒ ꯐꯤꯗꯨꯅ ꯍꯨꯝꯕꯅꯤ ꯍꯨꯃꯥꯏꯁꯦ ꯐꯤꯗꯨꯅ ꯍꯨꯝꯕꯅꯤ ꯃꯥꯅ ꯁꯤ ꯍꯨꯝꯗꯣꯏꯅꯦꯕ ꯂꯪꯅ ꯊꯧꯔꯤꯅ ꯆꯤꯡꯉꯒꯅꯤ ꯆꯍꯤ ꯏꯌꯦꯗꯣ ꯊꯧꯔꯥꯅꯤ ꯀꯥꯏ ꯏꯒꯦ ꯊꯧꯔꯥꯅꯤ ꯀꯗꯥꯏ ꯏꯒꯦ ꯊꯧꯔꯤ ꯏꯌꯦꯗꯣ ꯏꯕ꯭ꯔꯣ ꯎꯗꯦꯗ ꯁꯦꯀꯦꯟꯒꯤꯁꯤꯗ ꯑꯁꯣꯝꯒꯤꯗ ꯆꯍꯤ ꯏꯌꯦ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯗꯤ ꯅꯠꯇ꯭ꯔꯦ ꯃꯁꯦ ꯊꯧꯔꯤ ꯑꯃꯅ ꯆꯤꯡꯉ ꯑꯅꯤꯃꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯁꯤ ꯖꯣꯏꯟ ꯇꯧꯔꯤ ꯊꯧꯔꯤ ꯖꯣꯏꯟ ꯇꯧꯔꯤꯁꯦ ꯊꯧꯔꯤꯁꯨ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯁꯤꯅ ꯆꯤꯡꯉꯒ ꯑꯁꯤꯅ ꯆꯤꯡꯉꯛꯄ ꯑꯅꯤꯃꯛꯁꯦ ꯍꯥꯏꯗꯣꯏꯅꯦꯕ ꯊꯧꯔꯤ ꯆꯤꯡꯅꯕꯗꯨ ꯂꯩꯇ꯭ꯔꯕꯩ ꯋꯥꯅꯤ ꯐꯤꯁꯦ ꯁꯤꯐꯥꯎ ꯂꯩꯔꯝꯃꯤꯅꯦꯕ ꯐꯤꯗꯨꯅ ꯍꯨꯃꯥꯏ ꯑꯣꯟꯗꯣꯏꯅꯦꯕ ꯁꯤꯗ ꯂꯩꯔꯤꯕ ꯊꯧꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯃꯩꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯅꯤꯃꯛ ꯍꯨꯝꯗꯣꯏꯅꯦꯕ ꯑꯃ ꯆꯤꯡꯉ ꯑꯅꯤꯃꯛ ꯍꯨꯝꯗꯣꯏꯅꯦ ꯃꯃꯥꯡꯉꯩ ꯃꯩꯒ ꯏꯂꯦꯛꯇ꯭ꯔꯤꯛꯀ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯅꯦꯕ ꯃꯁꯤꯅꯤ ꯑꯗꯣ ꯁꯤꯖꯒꯨꯔꯨꯃꯌꯨꯝꯒꯤ ꯃꯥꯝꯗꯣꯞꯁꯤꯗ ꯃꯃꯥꯡꯉꯩꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯍꯨꯃꯥꯏ ꯍꯨꯝꯕꯒꯤ ꯁꯤꯁꯇꯦꯝꯗꯨ ꯌꯥꯟꯗꯅ ꯂꯩꯔꯝꯃꯤ ꯃꯁꯤꯁꯨ ꯎꯖꯕꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯃꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗꯤ ꯃ꯭ꯌꯨꯖꯤꯌꯝꯒꯨꯝꯕꯗ ꯐꯖꯅ ꯄꯤꯔꯒ ꯊꯝꯕꯅꯕꯨ ꯐꯔꯦꯅꯦ ꯅꯣꯡꯃ ꯏꯅꯥꯎ ꯔꯥꯖꯃꯅꯤꯒ ꯂꯥꯛꯑꯒ ꯌꯦꯡꯍꯜꯂꯒ ꯃꯥꯏ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯅꯅꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯆꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝꯅꯥꯝ ꯏꯟꯗ꯭ꯔꯕꯥꯕꯨ ꯕꯔꯥꯛ ꯇꯝꯄꯥꯛꯇꯗꯤ ꯂꯣꯟ ꯊꯤꯌꯦꯇꯔ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔꯒꯤ ꯐꯤꯔꯥꯜ ꯄꯥꯏꯕꯤꯔꯝꯕꯅꯤ ꯑꯩꯒꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯕꯥꯕꯨꯒ ꯂꯣꯏꯅꯖꯕꯁꯤ ꯈꯪꯕꯤꯕꯁꯤꯡꯅ ꯅꯤꯡꯁꯤꯡꯕꯤꯒꯅꯤ ꯑꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯀꯝꯄꯥꯎꯟꯗ ꯂꯩꯔꯤꯉꯩꯗ ꯁꯨ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯌꯥꯔꯛ ꯑꯩ ꯂꯦꯛꯆꯈ꯭ꯔꯕꯅꯤ ꯏꯆꯥꯁꯤꯡ ꯑꯩ ꯎꯕꯗ ꯈꯪꯉꯔꯣꯏ ꯑꯩꯅꯁꯨ ꯈꯪꯉꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯌꯥꯝ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯣꯖꯥꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯏꯟꯗ꯭ꯔꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ACS ꯐꯪꯗꯅ ꯍꯧꯖꯤꯛ ꯑꯦꯗꯤꯁꯅꯦꯜ DC ꯑꯣꯏꯔꯤ ꯍꯥꯏꯕ ꯀꯔꯤꯝꯒꯟꯖꯇ ꯑꯣꯏꯗꯅ ꯂꯩ ꯍꯥꯏꯌꯦ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯕ ꯃꯥꯒꯤꯗꯣ ꯃꯥꯒꯤ ꯍꯤꯡꯒꯣꯜꯅꯤ ꯁꯤꯗꯩꯁꯤꯗ ꯃꯥꯁꯄꯥꯔꯥꯒꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯥꯒꯤ ꯏꯃꯥꯒꯤ ꯏꯟꯗ꯭ꯔꯕꯥꯕꯨꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯔꯨꯞ ꯏꯟꯗ꯭ꯔꯕꯥꯕꯨ ꯌꯨꯝꯅꯥꯝ ꯏꯟꯗ꯭ꯔꯕꯥꯕꯨꯒꯤ ꯃꯃꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅ ꯃꯥꯅ ꯁꯦꯝꯒꯠꯆꯔꯝꯕ ꯍꯤꯡꯒꯣꯜꯅꯤ ꯃꯥꯏ ꯃꯌꯨꯝꯅ ꯀꯔꯝꯕ ꯃꯥꯏ ꯃꯌꯨꯝ ꯆꯪꯖꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯏꯟꯗ꯭ꯔꯕꯥꯕꯨꯅ ꯏꯃꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯅꯦꯅ ꯁꯦꯝꯒꯠꯆꯔꯝꯕ ꯏꯪꯈꯣꯜꯗꯨꯒꯤ ꯍꯦꯛ ꯂꯩꯔꯛ ꯋꯥꯡꯃ ꯍꯧꯖꯤꯛ ꯆꯪꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯁꯤꯖꯒꯨꯔꯨꯃꯌꯨꯝꯗꯨꯒꯤ ꯊꯪꯅꯅ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯃꯌꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯒꯦꯠꯇꯤ ꯁꯣ ꯂꯣꯜꯂꯤ ꯑꯗꯨ ꯃꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯈꯔ ꯃꯥꯅ ꯅꯧꯅ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯏꯅ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯌꯨꯝꯁꯥꯒꯤ ꯃꯩꯇꯩ ꯌꯨꯝꯁꯥꯗ ꯑꯔꯤꯕ ꯌꯨꯝ ꯑꯣꯏꯅ ꯂꯩ ꯅꯨꯃꯤꯠꯁꯤ ꯆꯞ ꯆꯥꯅ ꯌꯩꯁꯤꯜꯂꯦ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯁꯨ ꯎꯠꯆꯒꯦ ꯑꯗꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯒ ꯃꯔꯨꯞ ꯏꯟꯗ꯭ꯔꯕꯥꯕꯨꯅ ꯂꯩꯈꯤꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯏꯔꯥꯡꯁꯤꯅ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗꯅꯤ ꯑꯗꯨꯅ ꯃꯔꯨꯞꯀꯤꯗꯃꯛꯇ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯈꯤꯕ ꯅꯠꯇꯅ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯁꯥꯔꯙ ꯀꯔꯃꯗ ꯂꯥꯛꯆꯗꯅ
lei mana ama kari ma kachaba ngamgidabane adu ngasi maruki mayum sangai magi amana leitadana yet cho lonbo itarso mafam sida lakchabasi marup Indrababu yumnamgi marup Indrababu si akoigi aina ngasai theater activist ni loan akoigi Manipuri theater gi phiran paibiramba haibado magi punchigi sinbamdi agriculture officer oina tabak tawirambani tabak tagi pothagi bigibani adu aduni adu ma Manipuri theater da yamna thawai yaujaba adu marupni magi mafam sida lakchabasi aina thamoidagi maki marupki mafamda kachaba thamoigi sradanjali oina saksage sini magi marup Indrababu yumsi mana nauna extension oina annex oina saraga hanagi ariba yumdu ngasi bawo mapop kaimta kaidana chauna leiri masi hangdana so londana lei sini Maashpaaraa da lakchabagi Maashpaaraa khungangi si masidagi thokcharaga akhoi ngasai changakpa lambi si maikai ani thokchani lambi ama khaktangdagi changaga ama khaktadai natro changaga atopa amada amuk thokpani madu thokchage si achoba air force ki officer sing leiba polutne hai mai tawdana akhoi thokchare Maashpaaraa dagi ai marup koroni tai mo kanoro kari regiment no jango tai nang le misa Assam regiment ki ni ma Delhi da kan nei da yam maru oiba post ga leramani Maashpaaraa manung se akhoi asyum ji phaja ba sumaina legre sidaga se yamna sidi ta phaja legre leiriba se sumaina akhoi thokchare sumaina chingdong macha oina akhoi pung macha haitare ching haisu yade sumaina leiba mafam singda tongna adagi asaisa yum phajabam leraga school LP school lere oja ME school neba ariba LP asine ME neba LP school sidi leitra mane hoje karai da no merge tawkra mana leiri bra o sini Maashpaaraa gi jai LP school 1950 da linkhale habra kanam hai yam mamang dagi ahal manjing lari ang macha masujing larik tamhanbagi di lambi yamna tai chadana lambi thong urok thongna lalame 002 dagi khakta subaina lambi chatpa yarakpani hari sini oja baba tom na takpirambada ado yam thawai yauna macha masujing larik laisu tamhannabadi yamna hona birakpa khungangni sumain tawdana pungni sida leiriche sumain taw amuk thokse Maashpaaraa dagi hoji thokchare lambi swai gadi CC block thadri al seida khonglamdu chele atopa ngasai changba lambi yam phare tholai sida khara pangdri sigi thong sida ro Bhatri ga Maashpaaraa ga khandoisa o sigi khogina kariya kari khong koge sibo moirang khong mayang na kariya bulai khal oja helmet to ang tan lokthok pibo oja sak phajana oja ani akhoina lakchaba sida gorinta ibani lakchaba sida oja ahan ani gari thoujin bire oja de ta oja ming kari ko bibo ja kayum no arambam oja kari thabak to birambono lau singdi yam leiba male akhoi kano gi dia farmer hai tare hoine adu lau singdi yam lei mane ba oja gi nam oja kari ꯑꯩꯁꯦ ꯍꯨꯌꯥꯝ ꯕꯤꯍꯥꯔꯤ bihari oja kari thabak to bibo ꯑꯩ ꯑꯗꯨꯝ ꯑꯥꯔꯃꯤꯗ ꯑꯗꯨꯝ ꯇꯧꯖꯔꯝꯃꯤ o x ni na ꯍꯣꯏ x yam lei ni ngasai gi do oja baba to na haibire ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯩ ꯑꯣꯖꯥꯒꯤ ꯃꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯗꯤ ꯑꯦꯛꯁ ꯀꯩꯅꯣꯗ ꯁꯩꯅꯤꯛ ꯕꯣꯔꯗ ꯍꯥꯏꯗꯨ o sainik board ta ꯍꯣꯏ o ꯑꯗꯩ ꯇꯣꯛꯂꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯖꯔꯤ faye oja faye ado nahawai di oja hoina naha oirakpa matamdadi lambi si kaya warung charamda mane Maashpaaraa se ꯍꯧꯖꯤꯛꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯆꯥꯏ ai hojikti asomda changjirakpudadi yam khudong chare angangsing school chapada van da karida chatle ꯑꯗꯨꯝ ꯑꯇꯩ ꯃꯐꯝꯒꯗꯤ ꯁꯤꯒ ꯃꯥꯟꯅꯗ꯭ꯔꯤ adubu nungaiba mafamdi orak mane da Maashpaaraa se oja ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯇꯝ ꯑꯣꯏꯔꯦ nati hanasu yam nungairak mane ba haidi ꯍꯣꯏ ahanjingna laik laisu angang macha masujing laik laisu tawbugi
ꯀꯔꯤ ꯀꯔꯤꯒꯥꯁꯤ ꯂꯩꯗꯅ ꯑꯆꯧ ꯑꯆꯧꯕ ꯃꯤ ꯃꯌꯥꯝ ꯁꯦꯝꯃꯝꯃꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯀꯣ ꯁꯤꯅ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯣ ꯉꯥꯒꯗꯤ ꯌꯥꯝ ꯆꯥꯔꯝꯃꯥꯅꯤꯗ ꯑꯣꯖꯥ ꯍꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯔꯝꯃꯤꯗꯨ ꯑꯩꯈꯣꯏꯗꯤ ꯈꯔ ꯑꯩ ꯌꯨꯝ ꯁꯣꯝꯗ ꯂꯩꯔꯦ ꯑꯥ ꯑꯩꯈꯣꯏ ꯁꯣꯝ ꯑꯣꯖꯥꯁꯤꯒ ꯆꯠꯄ ꯃꯇꯝꯗ ꯑꯣꯏꯅ ꯊꯦꯡꯅꯕꯤꯅꯤ ꯑꯩ ꯌꯨꯝꯁꯤ ꯁ꯭ꯋꯥꯏꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯦꯛꯆꯨꯑꯦली ꯌꯨꯝꯗꯤ ꯁꯤꯗꯅꯤꯕ ꯍꯣꯏ ꯍꯧꯖꯤꯛ ꯍꯣꯡꯗꯣꯛꯄꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯤꯔꯒꯦ ꯑꯣꯖꯥ ꯉꯁꯥꯏ ꯕꯥꯃꯣꯟ ꯂꯩꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣ ꯑꯗꯨꯝ ꯃꯥꯁꯄꯔꯥꯗ ꯑꯗꯨꯝ ꯂꯩꯕꯤꯔꯤꯅꯦꯕ ꯉꯁꯥꯏ ꯑꯣ ꯁꯨꯝ ꯍꯣꯡꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯕꯥꯖꯤꯄꯥꯔ ꯕꯥꯗ꯭ꯔꯤ 2 ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯕꯥꯗ꯭ꯔꯤ ꯄꯥꯔꯠ 2 ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯗꯣ ꯍꯧꯖꯤꯛ ꯕꯥꯗ꯭ꯔꯤ ꯄꯥꯔꯠ 1 ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤ ꯃꯥꯁꯄꯔꯥ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯃꯥ ꯅꯠꯇ꯭ꯔꯣ ꯃꯥꯁꯄ꯭ꯔꯥꯗꯒꯤ ꯉꯁꯥꯏ ꯕꯥꯃꯣꯟꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯀꯣꯂꯣꯅꯤ ꯇ꯭ꯔꯦꯡꯒꯜꯗꯣ ꯑꯗꯨ ꯃꯆꯤꯟꯗ ꯃꯥꯒꯤ ꯌꯨꯝꯅꯦꯕ ꯑꯗꯒꯤ ꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯕꯥꯇ꯭ꯔꯤꯅꯦꯕ ꯕꯥꯇ꯭ꯔꯤꯁꯤꯗꯩꯗ ꯃꯩꯇꯩ ꯃꯩꯇꯩꯒꯤꯗ ꯌꯥꯝ ꯃꯩꯇꯩ ꯉꯥꯛꯇ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯌꯨꯝ 30-40 ꯑꯗꯨꯅꯤ ꯑꯗꯣ ꯑꯣꯖꯥ ꯍꯣꯏ ꯊꯦꯡꯅꯖꯔꯤꯉꯩꯁꯤꯗ ꯑꯩꯅ ꯃꯥꯁꯄꯔꯥ ꯕꯥꯇ꯭ꯔꯤ ꯃꯥꯁꯄꯔꯥꯗ ꯂꯥꯛꯆꯕꯒꯤ ꯈꯣꯡꯆꯠꯁꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯣꯖꯥ ꯑꯅꯤꯕꯨ ꯂꯝꯕꯤꯗ ꯊꯠꯆꯩꯌꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯩꯅ ꯌꯨꯇꯨꯕꯇ ꯂꯩꯕꯗꯤ ꯑꯩ ꯑꯁꯥꯝꯒꯤ ꯈꯨꯡꯒꯪꯁꯤꯡ ꯁꯨꯝ ꯆꯠꯆꯔꯛꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯅꯦꯝꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯨꯡꯒꯪ ꯀꯌꯥ ꯍꯣꯏ ꯈꯔ ꯍꯣꯏ ꯄꯨꯈꯠꯄꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯂꯥꯛꯅꯕ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯕꯨ ꯃꯁꯤꯗ ꯄꯨꯕꯤꯔꯛꯏꯕ ꯑꯩꯒꯤ ꯃꯔꯨꯞ ꯒꯧꯔꯅꯤꯇꯥꯏꯁꯦ ꯑꯩꯒꯤ ꯁꯅꯥꯊꯣꯡꯒꯤ ꯗꯥꯏ ꯍꯥꯔꯠ ꯔꯤꯗꯔꯅꯤ ꯑꯗꯣ ꯃꯥꯅ ꯊꯑꯣꯏꯅ ꯂꯥꯛꯄꯤꯗꯅ ꯑꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤꯅ ꯃꯥꯗꯤ ꯆꯥꯎꯅ ꯁꯦꯔꯥꯝ ꯂꯩꯀꯥꯏꯒ ꯍꯥꯏ ꯃꯥꯏ ꯃꯌꯨꯝ ꯃꯊꯟꯗ ꯂꯩꯔꯁꯨ ꯁꯦꯔꯥꯝ ꯂꯩꯀꯥꯏꯒ ꯁꯦꯔꯥꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯦꯔꯥꯝ ꯈꯨꯟ ꯀꯥꯏꯅ ꯊꯣꯟꯖꯤꯜꯂꯤꯅꯦ ꯆꯣꯗꯣꯒꯥꯇꯥ ꯑꯩꯈꯣꯏ ꯁꯨꯝꯗꯤ ꯌꯥꯝ ꯇꯤꯟꯅꯖꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯗꯨꯅꯤ ꯑꯩ ꯉꯁꯤ ꯂꯥꯛꯆꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯔꯦ ꯄꯨꯡ 3 ꯇꯥꯔꯤꯑꯕ ꯅꯨꯡꯁꯥ ꯊꯣꯛꯑꯗꯤ ꯌꯥꯝ ꯁꯥꯕ ꯃꯇꯝꯅꯤ ꯑꯩ ꯉꯁꯤ ꯑꯩꯅ ꯃꯥꯁꯄꯔꯥꯗ ꯂꯥꯛꯆꯗꯅ ꯇꯧꯕꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝ ꯈꯨꯜꯂꯩꯗꯨꯗ ꯆꯠꯆꯒꯗꯕꯅꯤ ꯑꯗ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯃꯣꯕꯥꯏꯜꯒꯤ ꯁꯤꯝꯒꯤ ꯀꯔꯤꯒꯤ ꯇꯧꯗꯅ ꯅꯦꯠꯋꯥꯛꯀꯤ ꯇꯧꯗꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯕꯗ ꯇꯧꯔꯁꯦ ꯍꯥꯏꯔꯒ ꯑꯩ ꯁꯣꯝꯗ ꯑꯣꯏꯅ ꯈꯪꯖꯍꯧꯒꯦ ꯑꯣꯖꯥ ꯂꯥꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯗ ꯄꯔꯄꯁꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯥꯅꯤ ꯃꯐꯝ ꯍꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣ ꯃꯁꯤ ꯌꯨꯇꯨꯕꯁꯤ ꯈꯛꯇ ꯅꯠꯆꯗꯦ ꯑꯩ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯍꯣꯏꯗꯤ ꯊꯦꯡꯅꯕꯤꯔꯝꯃꯔꯣꯏ ꯁꯅꯥꯊꯣꯡ ꯑꯣꯏꯅ ꯊꯥꯒꯤꯁꯦ ꯐꯣꯡ ꯑꯃ 1994ꯗꯒꯤꯅ 2008 ꯐꯥꯎ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗ꯭ꯔꯕꯥꯕꯨ ꯍꯣꯏ ꯀꯔꯤ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯇꯧꯅꯔꯦ ꯑꯩꯅ ꯃꯥꯁꯄꯔꯥ ꯚꯥꯇ꯭ꯔꯤ ꯃꯥꯁꯄꯔꯥꯃꯛꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯏꯟꯗ꯭ꯔꯕꯥꯕꯨꯅ ꯑꯩꯒꯤ ꯁꯅꯥꯊꯣꯡꯗ ꯃꯥꯅ ꯏꯔꯒ ꯐꯣꯡꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯆꯠꯆꯗꯅ ꯇꯟꯇꯩ ꯆꯥꯗꯕ ꯌꯥꯝ ꯃꯅꯨꯡ ꯍꯨꯠꯆꯤꯟꯕ ꯐꯤꯕꯝ ꯆꯥꯗꯕ ꯈꯨꯡꯒꯪꯁꯤꯡ ꯆꯠꯆꯗꯅ ꯑꯗꯨꯝ ꯏꯖꯗꯅ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯄꯥꯝꯖꯔꯛꯄ ꯑꯗ ꯌꯨꯇꯨꯕ ꯍꯥꯏꯕ ꯑꯁꯤꯃ ꯁꯨꯝ ꯍꯥꯟꯅ ꯁꯨꯈꯪ ꯈꯪꯉꯝꯗꯦ ꯈꯪꯉꯝꯃꯗꯤ ꯆꯍꯤ 3-4 ꯃꯃꯥꯡꯗꯒꯤ ꯑꯩ ꯍꯦꯛ ꯈꯪꯕꯒ ꯇꯧꯖꯔꯝꯒꯅꯤ ꯍꯟꯗꯛ ꯆꯍꯤ ꯑꯃ ꯐꯥꯖꯗ꯭ꯔꯤ ꯑꯩꯅ ꯌꯨꯇꯨꯕ ꯑꯩꯁꯦ ꯈꯪꯖꯕ ꯑꯗꯩꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯑꯩ ꯇꯧꯖ ꯐꯅꯤ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯄꯔꯥꯗꯒꯤ ꯊꯣꯛꯆꯔꯦ ꯑꯗꯨ ꯂꯝꯕꯤ ꯑꯃꯔꯣꯝꯗꯅꯤ ꯊꯣꯛꯆꯔꯛꯄꯁꯦ ꯍꯦꯛ ꯊꯣꯛꯑꯒ ꯁꯤꯒꯤ ꯈꯣꯡꯂꯝꯁꯤ ꯂꯥꯜꯂꯒ ꯕꯥꯇ꯭ꯔꯤ ꯑꯁꯤ ꯂꯩꯔꯦ ꯑꯗ ꯄꯨꯟꯅ ꯕꯥꯇ꯭ꯔꯤ ꯃꯥꯁꯄꯔꯥ ꯍꯥꯏꯔꯒ ꯃꯩꯇꯩ ꯂꯩꯕꯁꯤꯡꯁꯤ ꯈꯪꯅꯩ ꯃꯩꯇꯩꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯁꯤꯡꯗꯤ ꯑꯣꯖꯥ ꯕꯕꯥꯇꯣꯟꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯅ ꯀꯁꯥꯔꯒꯤ ꯂꯝꯗꯝꯗ ꯌꯥꯝꯅ ꯍꯥꯟꯅꯗꯤ 2002 ꯐꯥꯎꯗꯗꯤ ꯈꯔ ꯋꯥꯌꯣꯡ ꯆꯥꯔꯝꯗ ꯃꯥꯅꯦ ꯂꯝꯕꯤꯁꯦ ꯑꯣꯖꯥ ꯕꯕꯥꯇꯣꯟꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯗ ꯍꯥꯟꯅꯗꯤ ꯃꯐꯝ ꯌꯥꯝ ꯆꯥꯔꯝꯗꯕ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯀꯩꯗꯧꯕꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯊꯥꯛ ꯋꯥꯡꯅ ꯇꯧꯗꯅ ꯁꯦꯝꯕꯤꯔꯝꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯔꯕ ꯍꯥꯟꯅꯅ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯃꯐꯝꯁꯤ ꯂꯥꯛꯆꯗꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯎꯠꯆꯅꯕ ꯍꯣꯠꯅꯖꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥ ꯍꯣꯏꯕꯨꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯥꯁꯄꯔꯥꯗꯒꯤ ꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯅꯤ ꯎꯅꯖꯔꯒ ꯎꯀꯨ ꯑꯃꯈꯛ ꯊꯣꯡ ꯑꯃꯈꯛ ꯂꯥꯜꯂꯒ ꯑꯩꯈꯣꯏ ꯚꯥꯇ꯭ꯔꯤꯅ ꯇꯥꯔꯦ ꯍꯥꯏꯅ ꯚꯥꯇ꯭ꯔꯤꯒꯤꯗ ꯃꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯥꯕ ꯚꯥꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯛꯁꯨ ꯀꯤꯂꯣꯃꯤꯇꯔ ꯇꯪꯈꯥꯏꯃꯨꯛꯀꯤ ꯑꯣꯏꯒꯅꯤ ꯆꯥꯎꯅ ꯀꯣꯟꯕꯅꯤ ꯁꯤꯗꯩꯁꯤꯗ ꯚꯥꯇ꯭ꯔꯤ ꯇꯨꯔꯦꯜ ꯆꯦꯜꯂꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯦꯞꯆꯔꯒ ꯃꯁꯤ ꯄꯥꯎꯗꯝꯖꯅꯤꯡꯉꯤꯁꯤꯅ ꯚꯥꯇ꯭ꯔꯤ ꯈꯨꯟꯁꯤ ꯃꯥꯁꯄꯔꯥꯁꯨ ꯚꯥꯇ꯭ꯔꯤ ꯈꯨꯟꯁꯤꯁꯨ ꯁꯤꯗ ꯁꯥꯔꯤꯕ ꯀꯩꯅꯣꯁꯤ ꯍꯥꯏꯋꯦꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ
मिजोराम ताखिबा लंबीने हाय असमबा मसी थोंगा कन्ना सारे अदुनदी मसैदा हुजिक होंगिबा अखोइगी कइनो अखोइगी बिगादा लुपा लाख अमा हिंगोल लोयगना अहुम मरी गायना ओजा कइनोना हाइबीरकपदो हाईवे से हांगबा मतुंगदगिदी मसी यामना अंगक अखोइगी लमगी वैल्यू गाजी यामना तांगिदोबा कइनोनी अखोइगी भात्री हाइबा खुंगंगसे अखोइना लाना लाक्चबदा युमदोंग चिंग नाना अदगी हौजिक नुंगदावरम यावसंगी अखोइगी मौनाहाजिंग नुपी मचाजिंग थोलकननबा मफी नाना सेटपा अमा अनि हिंगोल नुंगदा करिदा आई थेंगनजरे थोलानी अदुगा सिगी तुरेंजिदनी ngasai थोंग अचौबा म लेरे हौजिकती अखोइना माइकई अमदगी चंगकना लंबी ngakta ngaire हाइबदी हाइ अखोइगी मेन रोड अखोइगी बासकांदीदगी सिलचर चलीबा इम्फाल सिलचर लंबी सिदगी अखोइगी किलोमीटर अनि खतंग हाइजिलगा लेबा कइनोनी थोंग अचौबा लेरे अदु यामना नकना हाईवे सि सेइसदा सी सारिबा एक्टिव कइनो सिनी हौजिक थोंग अचौबा साननबा तौरे भात्री तुरेल कवे सेइसदा चेलिबसे मसिनी मसी मतंग आई ताक्चगे मसीगी तुरेल सिगी अदुगा ngसाइगी नाला दुगी वांगमा दा मासपरागा भात्री गसी लेबनी पुन्ना मैतै लेबो मफम भात्री मासपरा हाइना खंगबनी हाइबसी दंग युमलै कैरीदी चामानै याम नान्ना लू नान्ना अखोइ लेहौबा थेंगनाजै